BJP की Central Leaders sing unanaba appointment piu haiba yadrabadi MLA Famdagi Resign tawbatabani MLA Syam Kumar. State asida popular government ama lingnaba ngarang former Chief Minister N Birena Luchingba MLA team ama Delhi dama Imphal thadokhraba matung asi makhatana BJP की MLA Mari Delhi Kankhre Delhi khongchat aduga Mari Lainana Andro Kendra की MLA TH Syam Kumar na Imphal airport tapongmi singa unaba amada haikibada BJP की Central Leaders sing unage haibada appoint pirak tabatarabadi MLA Famdagi Resign tawbana tan atopa option amata leiti haiki MLA Syam Kumar na makhata na haikibada BJP की Central Leaders sing asi ekhoi gi mapi mapani Central Leaders sing unanaba Delhi da leiriba MLA sing na appointment lawnaba soidana honaramgani lamdam asida miyam gi oiba popular government ama thamba haibasi BJP gi apambani BJP da haujik sarkar semba yabagi masing leiri India si democracy chatpalaiba amani PR government makhata na sangthaduna miyam gi right mat naba honaba chumloi adubu khongchat asida Central Leaders sing unanaba gi appoint pirak tabatarabadi resign tawbana tana atopa option leite haiki Amaram ngasi Delhi gidamak MLA Syam Kumar galoina na singzamai kendra gi MLA Khemchan Indigo flight ta Delhi gidamak Imphal thadokibani masigi matung nungthil pung ama khare helakpada MLA Basanta Kumar amasung MLA Karam Syamsu Indigo flight ta Delhi gidamak Imphal thadokre amarom ngarang dagi hauna Delhi da former Chief Minister N Birena Delhi da camp tawduna lerakhiba aduna Union Home Minister Amit Shah BJP ki National President JP Nanda yauna atai Central Leaders sing unanaba yamna kanna honari Leaders sing asi unadringai mangoina na BJP Manipur gi in charge Sambit Patragasu unagadauri Prime Minister Narendra Modi gi oinadi schedule yamna tight oibana mahak unaba fangadra natraga fangloidra haibadudi chapcha na khangbangamdri ngasi makhata na BJP ki MLA khara Delhi da changkhraba matung Assembly gi Speaker Saitabar tayauna atopa MLA khara su Delhi da thubada changlaba yana leiri haidi Arambai Tengol na Kso gi wafam da kanba mong da yaning da ba fongdorakli Manipur tha siga hoki batang ani gi ahing da makhan amasung lengang pokpi gi marakta Kanginland Jongloi Kaubanupa Amabuta Thita Wina Tauki Haina Kuki Student Organization Kso Na Arambai Tengol da Maral Sirakibadu Arambai Tengol na akan mamong da yaning da ba fongdorakli AT General Headquarter ki Control Room Operator Laisham Rovasan na kuyek pi duna thadoraki Cherol amada thawdo adugi matangda social media yauna platform kaya da fongdok naragli ba wafam sing asi yung fam yaw da ba aranbani chumi lali khang diba paw ama sandok tuna miyam bulana lamjing na bohonaroi dabani Arambai Tengol na achumba sengbada yung fam oiduna amadi thabak ama tawbada logi wangmada tawroi Arambai Tengol gi mingcha thian ba yaba thawong makhata na tawbiganu maral sibagi thabak case on tawroi dabani madugi mahuta mari leinaba authority da chatuna logi matung inawakat piu hairi Kuki gi Meeoi ani security force na Kankhre ngarang numidang Imphal iski yangang pokpi kaithel da kangaw na duna chatlamba Kuki gi Meeoi ani security force na thengna badagi matam cha na rescue tawraga asoi angam yawdana makhoi gi imung manung gi Meeoi singda sinakre hairi Police na imong manungda sinakraba Meeoi sing adudi ay Thangjol Kholdagi Lanminlun nifugamanga amasung Sangram Kholdagi Sesem nifugamanga ni panbayabadi yangang pokpi kaithel asigi akoibada tangkhol maitei amasung Kuki sing na kundari bani Paris ta pangthokpa global fashion show da designer Robert Naurem na Manipur gi inak khulaba textile heritage mai pangna uthokpa ngamkhre Manipur gi maming leiraba designer Robert Naurem na Manipur gi khutsa lonsa amadi phesa lonsa gi pothok sing France ki Paris ta pangthokpa global fashion show da khudol tamduna mafam asagi inak khulaba textile heritage hena mai pangna uthokpa ngamkhre Malem gi fashion capital ni hariba Paris ta pangthokpa Paris Fashion Week ki thoram asida PP Production House na organize amadi product thoduna exclusive international fashion show asi France ki Paris ta leiba Meliala Defense ta pangthokpani Thoram aduda khanna India dagi Robert Naurem yauna tongan balaibak sing dagi lakpa designer kunga manga bubarton taroktuna saruk yakibani Robert Naurem gi anauba collection Art of East India haina mingthon ba culture amadi artistic oiba khutsalon sada khanna puthokpa maraibak Manipur da kathokpani mahaki khudol sing asi Manipur gi handloom bu hingat hannaba amadi fashion gi lamda hena saugatpa collection sing na Manipur gi muga gi iyong dagi puthokpani Hainu uthoki loinana malem gi kaithel da khutna semba embroidery na leitengduna masagi horakpham ningthina takchari Robert Naurem na lemja ningai oiraba fashion event asida sarugya ba haibasi Manipur gi textile amani handloom gi global fashion gi mefta yawba ngamle haidi BJP gi MLA singna leingak semnaba center gi leader singa wari shanana ba Delhi da chali basi ikaiba fawi o ibobi BJP ki MLA singna Manipur da popular lenga ama semnaba center gi leader singa wari shanana ba Delhi da chatli hariba si MLA ama oina ikaiba fawi haina Congress ki luchingba okram ibobina fongdokre wafam asing asi patsoi da pangthokiba bochor gadi chorgi signature campaign hodokpagi thoram da fongdokhibani patsoi block Congress committee na sinduna pangthokiba thoram aduda ibobina makhatar duna
Congressna leingak pairingai matamda leingak semnabagidamag Delhi da chatuna central leadersingdagi ayaba lawrakte. MLA singi tawfam thokpa thaba asi pangthokpada Delhi da chatuna center gi leader singi ayaba lawba chatpa haibasi ikaiba fawi haina pendaba fongdoki. Loinana ibo vina makha taraduna lenga ki mari leinaba official singdagi fangba pawgi matung ina Manipur state ki sel thumgi phibam asi hojik ICU da leibaga pangkhak oire. Mapandagi lakwa fansing mafam matam chana amata sizinaba ngamdre haibagi paw fangle haina lenga asigi mathakta maral kaya sikhi. Loinana BJP na haukiba Lok Sabha gi mikhalda mafam kaya da bot huralaga election da mai paki haina maral siraduna miyamdagi khuyek lawraga BJP na bot huranuna mai paki basi ECI da khangan nabagi wakhalon da campaign asi pangthokpani haina ibobi na makata na fongdoki. Thoramadu da saruk yakiba MP Dr. Bimol na hai miyam na bu yadrabadi election da sel amasung muscle power sizinarabasu mai pakpa ngamloi miyam gi luchingba oina thoraklabadi miyam bu achumba mai kaida puna bhotnagadabani Seran turan balambi da lamjing na bahotnagadabani haiba tawroidabani Manipur asi India da khwaidagi lairaba state singi manung chanbada natona thabak fangdabagi changwangba state oiri loinana potchai khwaidagi tangba state singi manung da lamdam asisu ama oire adubu India government na lupa crore kaya thadariba government school da mahai tambagi mahutta private school da mahai tambagi changcha da 70 hena lairi masi karamna onthok libano haibana thijinbada report ki matung ina ehen basijin naba yadaba income leibagani hairi lengak pasingna achumba thabak tawbagi mahutta aranba thabak kaya chatharakpana lamdam asi kumlaina narba phibam da lakhibani haina pendaba wafam kaya fongdokhi minister MLA Karam Syam Y Khemchan TH Basanta Kumar TH Syam Kumar Imphal thadokre state asida anoba lenga ama semnabagidama hanagi chief minister nongthomam birena luchingba MLA mari center gi luchingba sing Unaruna bagidamak Delhi chatkraba matung ngasi makhata na MLA mari amasu Delhi gidamak Imphal thadokre ngasi Imphal thadokhiba MLA sing adu Karam Syam TH Basanta TH Syam Kumar amasung Y Khemchani makhoi mari asigi manungda MLA TH Syam Kumar amasung Y Khemchana nungthil pung 12 ga makhai gi Indigo flight aduga MLA Karam Syam amasung TH Basanta na nungthil pung amaga minini fu manga gi Indigo flight Imphal thadokhibani makhata na MLA khara amasu center gi luchingba sing unaruna bagidamak ngasi Delhi gi Imphal thadoklaba yai hairi Panba yabadi hanagi chief minister nongthumam biran MLA ahum tongram Rovindro Haikham Dingo amadi Sapam Ranjan ngarang center gi luchingba sing unaruna bagidamak Delhi gidamak Imphal thadokhibani khongchet adugi mangoina na pawmi singna Imphal International Airport ta hangba wahangi pawkhumda hanagi chief minister nongthumam birena khongchet adu state asida hojik oiriba fibam asiga mari leinana athubada lenga ama thambina ba center gi luchingba singda taksiluna bagidamak chatpani haina phongdoklamba leikhi BJP na thugairamba Manipur gi apunba saktam asi Congress na tanatai kanagumba amatana semjinba ngamloi rojit BJP na thugairamba Manipur gi apunba saktam asi Congress na tanatai kanagumba amatana semjinba ngamloi haina MPCC gi Sport Department ki Chairman Wahengbam Rojit LS Bullet na Fongdokre wafam asi Khetrigao Kendra gi manung chana leiba Porongpa Thawan Thaba Community Hall da pangthokiba Bot Chor Gadi Chorgi Khetrigao Kendra gi signature campaign hodokpagi thoram da Fongdokhibani MPCC Sport Department na sinduna pangthokiba thoram aduda MPCC gi President Kaisa Mega Chandra Haingang AC da Congress ki miref oikiba P Sarat Chandra Oinam Kendra gi ex MLA L Radha Kishore na chingbana saruk yakhi thoram aduda ki Mega Chandra na bot huranba Manipur huran basing chokri thadu haiduna kholau lauki thoram aduda rojina makha takhibada 2001 da BJP na lengak haitabadagi Manipur kangkhong chaiki BJP na thugairaga thamlamba Manipur bu 2002 dagi Congress na wana hotnaduna semjilaba matungda hojik amuk machet thugaire hojik thokliba lanasi foreigner na thoanbani amuk hai drug kamari leinei amuk hai amukna Congress na thoanbani haina maral siduna leire BJP gi MLA singna Congress ta taishinduna miyam da utchari lalabadi matik chaba chairak piu Chenbiroi Madusungamloi Masana Tauba Soiba Kupsenaba Hotnariba Asidagi Kange Harabadi Congress na Tanangamloi Congress na Torama Tabak Sing Makoina Taubani Haina Mana Thana Honariba Sigi Mahut Miamna Congress Talenga Kusin Nabiro Haiki Panbayabadi Mera How Chong Bagi Thoram Asi Manipur Thokliba Irang Asina Maram Oiraga Mamang Sehida Mamingtagi Oina Pang Thoktuna Lakibani Adubu Irang Asi Khara Fagalakpana Maram Oiraga Mera How Chong Bagi Thoram Asi Mahau Sagum Pang Thokna Basem Sarakpani Churachandpur Dagi Ama WY Lising Anika Kona na Fare Lamangna Duna Leiramba Meeoi Ani Police na Masa-masagi mayumda khusin nakre ngarang security force ki kangbu na Churachandpur district ki tuibong dagi nupi ama WY tablet lising aniga kona na fare hari police dagi fangba paw asina hai farba nupi adugi maming Chinhat Nifugamari kawi mahaki mayumda thiba humbagi thabak chathabada lupa lakh 13 lising humfuga taruk romgi oidawa
WY tablet lising ani adu fagatkhibani hari amarom nangarang Imphal East District ki manung chanba yangang pokpi bazar da lambi lamangna duna leiramba Meeoi ani police na tekta kaidana yumgi Meeoi singna sinakhre hari police ki kangbuna yumgi Meeoi singda khusin nakraba Meeoi ani adudi ais ihang jol village tagi lanmillun nifugamanga amadi Sangran village tagi sesem nifugamanga ni hari lalhauba taruk fagat pagal loina na khulai amasung sel oina lupa lak amaga lising kuntaruk ka jamapan phangmangamkhre Manipur gi ching amasung tampak ki mafam singda security force ki kangbu singna leptana chatharakpa search operation da tongan ba lalolup ki lanmi taruk khulai amasung sel oina lupa lak amaga lising kuntaruk ka jamapan fagat pangamle hari Manipur Police Control Room dagi thadorokpa cherol asina haribadi Manipur gi lalolup KCP PWG gi soibam malemngan ba nifugamari kauba yumnam patlo mayelekai da leiba Meeoi asi ngarang Imphal East ki porongpat area dagi fare hari chatharakpa operation asida lalolup asimaki Lanmi Samurai Latpam Prakash Elias Bungo nifugamari leifam Imphal East District ki leifam khunau mamang leikai da leibani farba Meeoi asi lamdam asi dagi hospital sing amadi tampaki lamda leiba Meeoi kaya dagi sel khaibi thabakta chenaba Meeoi ni mangondagi mobile phone ama Aadhaar card ama recover taure hari amaromda tha asigi ahumda Manipur Police ki kangbuna lamdam asigi aina thingkraba RPF PLA gi Meeoi ani Imphal West District ki Lamphel Police Station gi manung chanba Chingmairong mamang leikai dagi fare hari farba Meeoi ani adudi thangjam abung meitei kuntharaga mathoi leifam Lairong Thel Petra Thobal District tagi hojikna Wangkhai Ningthem Pukri mapal da leibani ma kaloina na farba Meeoi adugi maming na Naurem Prio Bertressing Elias Tamo Kungatarit kawi leifam Kakching District ki Kakching Wari Sava leikai dagi ni hari farba Meeoi ani asi Manipur gi tampaki lamda leiba micha miyam dagi sel khaibana chingbada chenaba Meeoi ni hari makhoi dagi .45 Glock pistol ama mobile phone ahum wallet ani Aadhaar card ani 4-wheeler gari ama sel oina lupa lak ama galising kuntaru ka jamapan arm license ama loinana side bag ama recover taure hari makhata na chatharakwa search operation dasu kumbi khordak lambi paring dagi RPF PLA gi kedar ama sufare hari farba Meeoi asigi maming Wangkhem Santi Kumar Elias Kumar Susil nifugamari kawi leifam ithai wapok pi maning lekai degini makhata na chatharakpa operation dasu ngarang RPF PLA gi lanmi amasu masagi mayumda fare hari farba Meeoi asigi maming leima pokpam Marjit Elias Khaba kunga humdoi kawi leifam hiang la makha lekai degini hari Darjeeling da nong kana chubadagi landslide thokpada taraga tare siri lambi fauna khidrei West Bengal gi Darjeeling da ka hena kanba mong da nong churakpaga loina mafam kaya da landslide thokpada gi Meeoi taraga tare siri hain report amna phungdoragli North Bengal gi Darjeeling da ngarang numidang khwadi kanba mong da nong chubadagi mirik amadi sukhiya Pokhari na chingba mafam khara da landslide thoki police amasong local administration na thokdok thokfam da mi kanba amadi mateng pangbigi thabak paikhatpa honari landslide thoki bana maram oiraga West Bengal amadi Sikkim gi marakta fauna balambi sing makhata na fauna khidrei Durga Puja gi thoram yauna masing am Meeoi kaya Kolkata amadi West Bengal gi atai mafam sing dagi Darjeeling da lakhiba maramna lam koiba Meeoi sing adu lamakhang da panduna leiri haina report asina makhatari